ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯂꯩꯁꯥꯕꯤ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯂꯥꯏꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯍꯦꯛ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯕꯣꯛ ꯑꯁꯣꯟꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯔꯥꯅꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯃꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗ ꯔꯥꯅꯤꯅ ꯂꯥꯏꯖꯕꯨ ꯆꯥꯎꯅꯅꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯉꯥꯛꯁꯦꯜꯂꯛꯈꯤꯕꯅꯤ꯫ ꯂꯥꯏꯖ ꯂꯩ ꯍꯦꯛꯂꯒ ꯂꯩ ꯄꯔꯦꯡ ꯌꯣꯟꯗꯨꯅ ꯏꯃꯨꯡ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯥꯏꯖ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯊꯣꯏꯁꯅꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯁꯅꯥ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯥꯏꯖ ꯂꯥꯛꯄꯗꯨ ꯎꯕꯗ, "ꯂꯥꯏꯖ, ꯉꯁꯤꯗꯤ ꯉꯟꯇꯥ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ?" "ꯊꯣꯏꯁꯅꯥ, ꯑꯩꯁꯦ ꯏꯕꯨꯗꯤ ꯏꯀꯥꯏ, ꯑꯗꯣ ꯍꯥꯏꯗꯕꯗꯤ ꯌꯥꯗ꯭ꯔꯕ." ꯊꯣꯏꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯏꯍꯦ, ꯀꯣꯏꯊꯣꯛꯑꯒ ꯂꯩꯔꯅꯨ, ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ?" "ꯆꯦꯡ ꯃꯦꯔꯨꯛ 3 ꯈꯛꯇ ꯄꯨꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯑꯦ, ꯑꯗꯨꯒꯤꯕꯨ ꯅꯪꯁꯤꯗꯤꯕ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯑꯒ ꯏꯀꯣꯏ ꯀꯣꯏꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯟꯗꯕ ꯃꯥꯜꯂꯤꯗ." ꯂꯥꯏꯖ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯈꯟꯕꯒꯤꯅꯤ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯡ ꯄꯨꯕ ꯂꯥꯛꯂꯤꯁꯦ꯫ ꯁꯦ, ꯏꯕꯣꯛꯇꯣ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ, ꯀꯣꯟꯅ ꯑꯩ ꯑꯃꯨꯛ ꯁꯤꯡꯕꯤꯒꯦꯕꯀꯣ." ꯊꯣꯏꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯍꯣ, ꯁꯤꯡꯕꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯁꯛ ꯐꯖꯕꯤ, ꯑꯩ ꯄꯨꯊꯣꯔꯛꯀꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯁꯅꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯨꯠꯇ ꯕꯣꯔꯥꯈꯥꯎ ꯃꯆꯥ ꯑꯃꯗ ꯆꯦꯡ ꯈꯔ ꯌꯣꯝꯗꯨꯅ ꯄꯨꯔꯛꯏ, ꯑꯗꯨꯒ ꯂꯥꯏꯖꯗ ꯄꯤꯔꯝꯃꯤ꯫ "ꯑꯦ, ꯀꯩꯅꯣ ꯊꯣꯏꯁꯅꯥ, ꯑꯩꯗꯤ ꯃꯦꯔꯨꯛ 3 ꯈꯛꯇꯃꯛ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ?" "ꯆꯠꯂꯣ, ꯄꯨꯈ꯭ꯔꯣ, ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ꯫ ꯏꯕꯦꯝꯃ, ꯆꯥꯛꯇꯣ ꯑꯗꯨꯝ ꯊꯣꯡꯗꯣꯛꯂꯨꯔꯣ, ꯅꯨꯡꯊꯤꯜꯅꯦ ꯈꯔ ꯉꯟꯅ ꯂꯩ ꯍꯦꯛꯄ ꯆꯠꯅꯅꯕ." ꯂꯥꯏꯖ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, "ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯄꯨꯔꯒꯦ, ꯍꯣꯔꯦꯟ ꯊꯦꯡꯅꯁꯤꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯏꯇꯥꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨ, ꯁꯣꯜꯂꯕꯤ ꯑꯕꯣꯛ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯦ ꯑꯩꯒꯤ ꯏꯇꯥꯁꯦ." ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯤꯗꯨ ꯎꯃꯪ ꯇꯝꯅ ꯂꯩ ꯍꯦꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯁꯅꯥꯅ, "ꯂꯥꯏꯖ, ꯇꯨ, ꯑꯁꯤꯗ ꯄꯥꯏꯔꯤꯕ ꯈꯨꯔꯥꯛꯁꯦ ꯐꯖꯗ꯭ꯔꯥ?" "ꯍꯣꯏ, ꯑꯁꯤꯗꯤ ꯑꯃꯐꯥꯎ ꯎꯗ꯭ꯔꯤꯌꯦ, ꯌꯥꯝ ꯐꯖꯩ, ꯃꯆꯨꯒꯥꯁꯦ ꯍꯤꯒꯣꯛ ꯃꯆꯨꯒ ꯑꯣꯏꯔꯗꯅ꯫ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯏꯋꯥ ꯋꯥꯏ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯗ." ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯑꯃꯅ ꯂꯩ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯉꯛ ꯐꯠꯂꯤ ꯊꯣꯔꯛꯂꯒ, "ꯀꯩꯒꯤ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ?" ꯃꯗꯨ ꯎꯕꯗ ꯊꯣꯏꯁꯅꯥ ꯑꯃꯗꯤ ꯂꯥꯏꯖ ꯈꯪꯂꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯁꯅꯥꯗ ꯌꯦꯡꯂꯒ, "ꯀꯩꯒꯤꯅꯣꯅꯦ ꯅꯣꯏꯅ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ? ꯃꯤꯅꯒ ꯇꯥꯈ꯭ꯔꯗꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯐꯥꯒꯦ ꯇꯧꯕꯒ ꯃꯥꯟꯈ꯭ꯔꯅꯤꯅꯦ꯫ ꯅꯠꯇꯦ, ꯅꯣꯏꯕꯨ ꯅꯨꯄꯥ ꯍꯥꯏꯕ ꯀꯥꯏꯗꯣ ꯑꯃꯨꯛ ꯐꯥꯎꯕ ꯎꯖꯗ꯭ꯔꯤꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯁꯛ ꯐꯖꯕ ꯃꯇꯧ ꯑꯁꯤꯗ ꯉꯥꯎꯔꯤꯔꯕ?" "ꯂꯥꯏꯖ, ꯆꯠꯍꯧꯔꯁꯤ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧ, ꯑꯩ ꯀꯤꯖꯩꯌꯦꯕ." ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯨꯠꯇ ꯍꯩꯅꯧ ꯑꯃꯨꯟꯕ, ꯑꯍꯦꯛꯄ, ꯄꯣꯂꯥꯡ ꯄꯤꯛ ꯊꯟꯕ ꯑꯃ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯂꯦꯝꯕ, ꯆꯠꯁꯤꯜꯂꯛꯑꯣꯍꯦ, ꯍꯩ ꯍꯦꯛꯎꯁꯦꯅ ꯍꯥꯏꯔꯒ ꯅꯪꯗꯤ ꯍꯣꯃꯣꯗꯧꯅ ꯅꯨꯄꯤꯒꯤ ꯂꯩ ꯍꯦꯛꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣꯕ?" ꯂꯦꯝꯕꯅ, "ꯋꯥꯡꯂꯦꯟ, ꯅꯪ ꯍꯣꯃꯣ ꯍꯥꯏꯕꯗꯣ ꯍꯥꯏꯅꯨꯃꯦ, ꯃꯤ ꯂꯩꯁꯦ ꯌꯥꯝ ꯄꯥꯝꯖ ꯇꯧꯕꯅꯤ, ꯃꯤꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕ ꯇꯧꯒꯅꯨ." ꯋꯥꯡꯂꯦꯟꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯁꯛꯐꯝꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥꯏꯖꯒꯤ ꯏꯆꯝ ꯆꯝꯖꯕꯤ ꯃꯇꯧ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯌꯥꯝꯅ ꯀꯤꯖꯕꯒꯤ ꯃꯑꯣꯡ ꯇꯧꯕ ꯑꯗꯨꯗ, "ꯏꯆꯜ ꯑꯅꯤ, ꯑꯩꯒꯤ ꯃꯔꯨꯞꯁꯦ, ꯃꯥꯁꯨ ꯂꯩꯁꯤꯡꯁꯤꯗ ꯌꯥꯝꯅ ꯉꯥꯎꯖꯕꯅꯤ, ꯀꯩꯒꯤ ꯀꯤꯔꯤꯅꯣ? ꯃꯥꯗꯤ ꯏꯆꯝ ꯆꯝꯕꯅꯤ, ꯅꯣꯏꯅ ꯈꯜꯂꯤꯕ ꯐꯠꯇꯕ ꯃꯤꯁꯛꯇꯣ ꯃꯥꯗꯤ ꯅꯠꯇꯦ." ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯑꯃꯗꯤ ꯊꯣꯏꯁꯅꯥ ꯑꯀꯤꯕ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯋꯥꯡꯂꯦꯟꯅ, "ꯏꯆꯜ ꯑꯅꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ? ꯃꯤꯡꯅ ꯀꯔꯤ ꯀꯔꯤ ꯀꯧꯕꯒꯦ?" "ꯏꯕꯨꯡ, ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯎꯃꯪ ꯑꯁꯤꯗꯒꯤ ꯂꯩ ꯍꯦꯛꯂꯒ ꯀꯩꯊꯦꯜꯗ ꯌꯣꯟꯖꯕꯅꯤ, ꯂꯩ ꯄꯔꯦꯡ ꯂꯦꯡꯂꯒ꯫ ꯃꯤꯡꯕꯨꯗꯤ ꯑꯩꯅ ꯊꯣꯏꯁꯅꯥ ꯀꯧꯏ, ꯑꯗꯨꯒ ꯏꯇꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖ ꯀꯧꯏ." "ꯑꯣ, ꯑꯩꯈꯣꯏꯁꯨ ꯊꯪꯅꯕ ꯂꯩꯄꯥꯛ ꯑꯁꯤꯗꯒꯤꯅꯤ, ꯃꯐꯝ ꯑꯁꯤꯗ ꯍꯩꯅꯧ ꯍꯦꯛꯄ ꯑꯗꯨꯃꯛ ꯂꯥꯛꯏ, ꯑꯗꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯨꯡꯊꯦꯡꯕꯨ ꯊꯦꯡꯅꯗꯦ, ꯉꯁꯤꯗꯤ ꯏꯁꯣꯔ ꯃꯥꯒꯤ ꯅꯣꯡꯗꯝꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯦꯡꯅꯔꯦ." ꯂꯥꯏꯖ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯏꯕꯨꯡ ꯑꯅꯤꯁꯦ
ꯌꯥꯝꯅ ꯆꯝ ꯑꯩꯈꯣꯏ ꯏꯕꯥꯅꯤꯗꯤ ꯐꯠꯇꯕ ꯃꯤꯑꯣꯏꯔ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯂꯦꯝꯕ ꯅꯣꯛꯂꯒ ꯀꯤꯒꯟꯈ꯭ꯔ ꯄꯣꯠꯅꯤꯗ ꯅꯨꯄꯤ ꯅꯣꯏꯁꯤꯗꯤ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯀꯤꯔꯨꯔꯅꯨꯀꯣ ꯑꯩ ꯑꯐꯠꯇꯕ ꯅꯨꯄꯥ ꯅꯠꯇꯦꯕ ꯑꯩꯗꯤꯅꯦ ꯑꯐꯕ ꯅꯨꯄꯥꯅꯦꯕ ꯊꯣꯏꯁꯅꯥꯁꯨ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯅꯣꯛꯃꯤꯟꯅꯖꯔꯝꯃꯤ ꯂꯥꯏꯖꯅ ꯏꯪꯅ ꯅꯣꯛꯄ ꯎꯔꯒ ꯋꯥꯡꯂꯦꯟꯗꯤ ꯊꯃꯣꯏ ꯑꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ ꯋꯥꯡꯂꯦꯟꯅ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯏꯆꯜꯁꯤꯡ ꯅꯕꯥꯅꯤꯁꯨ ꯂꯩ ꯍꯦꯛꯍꯧꯔꯣꯀꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯖ ꯍꯣꯏꯁꯨ ꯂꯩ ꯍꯦꯛꯄ ꯍꯧꯔꯝꯃꯤ ꯊꯣꯏꯁꯅꯥꯅ ꯂꯥꯏꯖ ꯏꯕꯨꯡ ꯋꯥꯡꯂꯦꯟꯗꯣ ꯅꯪꯕꯨ ꯄꯥꯝꯖꯕ ꯌꯥꯝ ꯃꯥꯜꯂꯦ ꯅꯪꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯍꯦꯛꯇ ꯌꯦꯡꯉꯝꯃꯤꯗꯣ ꯑꯁ ꯊꯣꯏꯁꯅꯥ ꯅꯪꯁꯤꯗꯤꯕ ꯃꯤ ꯏꯆꯝ ꯆꯝꯅ ꯌꯦꯡꯖꯕ ꯑꯣꯏꯔꯝꯂꯗꯤ ꯀꯝꯗꯧꯕ ꯚꯥꯞ ꯐꯕꯤꯔꯨꯅꯨꯀꯣ ꯏꯕꯨꯡ ꯂꯦꯝꯕꯗꯣ ꯅꯪꯕꯨ ꯌꯥꯝ ꯊꯤꯅ ꯄꯥꯝꯖꯔꯦ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯪꯉꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩ ꯍꯦꯛꯂꯝꯃꯤ ꯄꯨꯔꯛꯂꯤꯕ ꯄꯣꯂꯥꯡ ꯑꯅꯤꯃꯛ ꯄꯤꯛ ꯊꯜꯂꯕꯗ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯌꯣꯟꯖꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯔꯥꯅꯤꯗꯨ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯝꯃꯤ ꯂꯥꯏꯖꯅ ꯑꯕꯣ ꯅꯪꯁꯤꯗꯤ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ ꯍꯥꯏꯔꯒ ꯀꯩꯒꯤ ꯆꯥꯛ ꯊꯣꯡꯉꯤꯅꯣ ꯑꯩꯅ ꯍꯜꯂꯛꯑꯒ ꯊꯣꯡꯒꯦ ꯍꯥꯏꯔꯝꯃꯗꯗ ꯔꯥꯅꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯁꯨ ꯅꯨꯄꯤ ꯅꯪ ꯋꯥꯔꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯇꯦꯛ ꯇꯦꯛ ꯊꯣꯡꯕ ꯍꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤꯅꯦꯍꯦ ꯂꯥꯏꯖ ꯃꯥꯒꯤ ꯂꯩ ꯌꯣꯜꯂꯨꯕꯒꯤ ꯄꯣꯂꯥꯡ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯂꯒ ꯁꯦ ꯃꯩꯗꯨꯝ ꯇꯤꯛꯇꯨꯅ ꯂꯩꯌꯨ ꯑꯩ ꯇꯧꯒꯦꯕ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦꯕꯣ ꯏꯁꯨꯅ ꯑꯄꯥꯝꯕ ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡ ꯑꯕꯣꯛꯅꯅꯦ ꯍꯥꯎꯅ ꯆꯥꯔꯒ ꯂꯣꯏꯔꯦꯗꯅ ꯂꯥꯏꯖ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯑꯕꯣꯛ ꯀꯩꯒꯨꯝꯕ ꯑꯩꯅ ꯅꯨꯡ ꯊꯣꯡꯂꯁꯨ ꯍꯥꯎꯅ ꯆꯥꯒꯗ꯭ꯔꯅꯦ ꯏꯁꯨꯅꯕꯨ ꯄꯤꯖꯔꯕꯗꯤ ꯂꯣꯏꯅ ꯆꯥꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯖ ꯃꯕꯣꯛꯄꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯕꯣꯛꯁꯦ ꯑꯩꯒꯤꯗꯤ ꯏꯁꯣꯔꯃꯛꯅꯤ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ ꯃꯆꯥ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯔꯥꯅꯤꯅ ꯂꯥꯏꯖꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯏꯁꯨꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯑꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯁꯦꯜ ꯇꯥꯟꯗꯨꯅ ꯌꯣꯛꯄ ꯊꯥꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯅꯪꯕꯨ ꯁꯦꯟꯅꯕꯅ ꯑꯩꯒꯤ ꯏꯊꯧꯗꯥꯡꯅꯤꯅꯦꯍꯦ ꯂꯥꯏꯖ ꯃꯕꯣꯛꯄꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯖꯔꯒ ꯑꯕꯣꯛꯇꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯑꯩꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯄꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯕꯣꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯛ ꯆꯠꯂꯣꯏꯌꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯥꯏꯖꯒ ꯊꯣꯏꯁꯅꯥꯒ ꯂꯩ ꯍꯦꯛꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕ ꯋꯥꯡꯂꯦꯟꯁꯨ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯦꯛꯃꯤꯟꯅꯔꯤ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯂꯦꯝꯕꯗꯤ ꯊꯣꯏꯁꯅꯥꯒ ꯅꯨꯡꯁꯤꯕꯗꯨ ꯐꯨꯝꯗꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯤ ꯋꯥꯡꯂꯦꯟꯗꯤ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯖꯔꯕꯁꯨ ꯏꯀꯥꯏ ꯈꯥꯡꯕꯅ ꯃꯤꯉꯝꯖꯗꯕ ꯑꯣꯏꯕꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯔꯝꯗꯦ ꯂꯥꯏꯖꯅ ꯏꯕꯨꯡꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯁꯨꯕꯤꯕꯒꯦ ꯑꯩꯒꯤꯗꯤ 3 ꯁꯨꯏ ꯑꯩꯅ ꯏꯇꯣꯟ ꯇꯣꯟꯕꯅꯤ ꯑꯗꯣ ꯅꯪꯒꯤꯗꯤ ꯂꯥꯏꯖ ꯅꯨꯡꯉꯥꯏꯇꯅ ꯏꯕꯨꯡ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯑꯩꯅ ꯇꯥꯏꯕꯪ ꯍꯦꯛ ꯈꯣꯡꯗꯥꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯦ ꯏꯕꯣꯛ ꯑꯁꯣꯟꯕꯤꯒ ꯑꯩꯒꯗ ꯑꯄꯤꯛꯄ ꯂꯥꯏꯔꯕ ꯁꯪꯂꯦꯟ ꯑꯃꯗ ꯂꯦꯟꯖꯔꯤꯌꯦ ꯋꯥꯡꯂꯦꯟꯅ ꯑꯗꯨꯅꯕꯨ ꯐꯔꯦꯗ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯒ ꯌꯥꯝꯕꯅꯦ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯁꯪꯕ ꯅꯠꯇꯦ ꯀ꯭ꯋꯥ ꯈꯣꯡꯕꯗꯧꯅ ꯍꯦꯛꯇ ꯂꯥꯛꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯂꯥꯏꯖ ꯅꯨꯡꯉꯥꯏꯔꯝꯗꯕ ꯁꯛꯇꯝ ꯑꯗꯨ ꯐꯠ ꯅꯣꯛꯊꯣꯔꯛꯂꯒ ꯏꯕꯣꯡ ꯅꯪꯁꯦ ꯑꯩꯒ ꯊꯦꯡꯅꯔꯝꯕꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯪꯅ ꯊꯨꯒꯥꯏꯕꯤꯗꯨꯅ ꯅꯣꯛꯍꯟꯕꯤꯔꯤ ꯊꯣꯏꯁꯅꯥꯅ ꯂꯥꯏꯖ ꯆꯠꯅꯅꯕ ꯇꯧꯔꯁꯦ ꯂꯩꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯈꯨꯏꯊꯔꯛꯑꯅꯤ ꯑꯗꯨꯅꯅꯦ ꯆꯠꯅꯅꯕ ꯇꯧꯍꯧꯔꯁꯤ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯌꯣꯟꯊꯣꯛꯎꯔꯁꯦꯕ ꯑꯗꯨꯗꯤ ꯏꯕꯨꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯍꯌꯦꯡꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯕꯤꯔꯛꯀꯦ ꯉꯟꯇꯥꯅ ꯂꯥꯛꯎꯀꯣ ꯂꯥꯏꯖ ꯑꯃꯁꯨꯡ ꯊꯣꯏꯁꯅꯥꯗꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕ ꯋꯥꯡꯂꯦꯟꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤꯟꯅ ꯍꯠꯂꯒ ꯅꯨꯄꯥ ꯅꯪꯕꯨ ꯊꯃꯣꯏꯗ ꯑꯣꯝꯂꯒ ꯊꯝꯂꯤꯗꯨꯕꯨ ꯍꯩꯅꯕ꯭ꯔꯣ ꯀꯣꯛ ꯐꯣꯡꯗꯣꯛꯂꯒ ꯅꯨꯡꯁꯤꯅꯕ ꯀꯩꯗꯧꯒꯦ ꯏꯇꯥꯎ ꯑꯩꯁꯨ ꯉꯝꯗ ꯇꯧꯔꯤꯅꯤ ꯂꯥꯏꯖꯒꯤ ꯆꯝꯖꯕ ꯃꯇꯧ ꯑꯁꯤꯗ ꯍꯦꯛꯇ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯐꯣꯡꯗꯣꯛꯂꯨꯔꯒ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯦ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯕ ꯇꯥꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏ ꯍꯤꯡꯍꯧꯅꯤ ꯌꯥꯔꯦ ꯅꯪꯅ ꯍꯥꯏꯅꯤꯡꯀꯥꯟꯗ ꯍꯥꯏꯌꯨ ꯁꯣꯝꯗꯅ ꯀꯩꯊꯦꯜꯗꯅꯤ ꯂꯩ ꯂꯦꯡꯅ ꯂꯥꯏꯖꯅ ꯊꯣꯏꯁꯅꯥ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯁꯦ
ꯍꯪꯒꯠꯅꯒ ꯆꯠꯄ ꯌꯥꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯩꯅ ꯎꯕ ꯐꯪꯍꯧꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯗꯣ ꯎꯅꯅꯕ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯍꯩꯃꯥ ꯀꯗꯥꯏꯗꯒꯤ ꯄꯨꯁꯜꯂꯛꯏꯕ ꯋꯥꯐꯝꯅꯣꯗꯨꯅ ꯑꯗꯨꯗꯤ ꯅꯪꯅ ꯍꯪꯒꯠꯅ ꯆꯠꯂꯕꯗꯤꯅꯦ ꯑꯩꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯆꯦꯡꯖꯦꯜꯁꯦ ꯀꯝꯗꯧꯅ ꯂꯦꯜꯂꯤ ꯍꯥꯏꯕ ꯌꯦꯡꯕ ꯄꯥꯝꯃꯤ ꯑꯗꯨꯃꯥꯏꯅ ꯆꯠꯐꯝꯕꯨ ꯂꯩꯔꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯅꯤ ꯂꯥꯏꯖꯅ ꯑꯩꯗꯤ ꯅꯤꯖꯔꯤꯕꯅꯤ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯑꯣꯏꯊꯣꯛꯂꯔꯣꯏ ꯈꯜꯂꯕꯁꯨ ꯑꯣꯏꯊꯣꯛꯍꯟꯕꯤꯌꯨ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯎꯖꯒꯦ ꯍꯥꯏꯗꯨꯅ ꯊꯣꯏꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯥꯏꯖ ꯅꯪ ꯋꯥꯈꯜ ꯍꯦꯟꯖꯟꯃꯟꯈ꯭ꯔꯦ ꯅꯪꯒꯤ ꯂꯥꯏꯕꯛꯅꯅꯦ ꯍꯥꯏꯅ ꯈꯟꯗꯣꯛꯎꯀꯣ ꯅꯪꯒꯤ ꯑꯕꯣꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯁꯤꯗ ꯏꯃꯥ ꯏꯄꯥ ꯎꯗꯅ ꯑꯃꯨꯛ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕ ꯍꯥꯏꯕꯁꯦ ꯑꯁ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯊꯣꯏꯁꯅꯥ ꯑꯩꯗꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯗꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯏ ꯊꯣꯏꯁꯅꯥ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯅꯪꯅ ꯌꯥꯝꯅ ꯎꯅꯤꯡꯂꯒꯅ ꯅꯣꯏ ꯃꯥꯒ ꯅꯣꯏ ꯕꯥꯒꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯗꯣ ꯌꯦꯡꯂꯒ ꯎꯖꯔꯦ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯈꯜꯂꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯑꯌꯦꯛꯄ ꯁꯛꯐꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯑꯕꯣꯛꯇ ꯍꯪꯂꯨꯔꯕꯁꯨ ꯈꯪꯗꯦ ꯂꯩꯇꯦ ꯇꯃꯛ ꯍꯥꯏ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯣ ꯅꯪꯅ ꯅꯝꯗꯨꯅ ꯌꯦꯡꯉꯨ ꯅꯪꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯎꯠꯇꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯂꯥꯏꯖ ꯃꯨꯟꯅ ꯈꯜꯂꯒ ꯍꯣꯏ ꯐꯔꯦ ꯍꯣꯔꯦꯟ ꯑꯕꯣꯛꯇ ꯑꯩ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯦ ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯕꯣꯛ ꯔꯥꯅꯤꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯖꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯔꯥꯅꯤꯅ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯀꯤꯅ ꯌꯦꯡꯂꯤꯗꯨꯕꯣ ꯂꯥꯏꯖ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯕꯣꯛ ꯑꯩ ꯀꯩꯅꯣꯝꯗꯤ ꯍꯪꯅꯤꯡꯉꯤ ꯀꯔꯤ ꯋꯥꯅꯣꯅꯦꯍꯦ ꯀꯣꯛ ꯍꯪꯉꯨꯅꯦ ꯑꯗꯨꯛ ꯌꯥꯝꯅ ꯀꯣꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯕꯣꯛ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯗꯣ ꯑꯃꯨꯛꯇꯗꯤ ꯌꯦꯡꯖꯒꯦꯕ ꯃꯈꯣꯏꯒꯤ ꯁꯛꯇꯝꯕꯨ ꯎꯖꯔꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯔꯤ ꯍꯥꯏꯅ ꯈꯟꯖꯒꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅꯁꯨ ꯈꯟꯖꯒꯦ ꯄꯦꯟꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯤ ꯑꯃꯨꯛꯇꯪꯗꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯕꯤꯌꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯣ ꯉꯁꯤꯇꯪꯗꯤ ꯎꯍꯟꯕꯤꯌꯨ ꯔꯥꯅꯤ ꯂꯥꯏꯖꯒꯤ ꯈꯧꯔꯥꯡꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯏꯁꯨꯊꯣꯏꯕꯤ ꯑꯕꯣꯛꯅ ꯑꯁꯣꯟꯕꯤ ꯑꯣꯏꯔꯨꯕꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤꯁꯨ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯕꯅꯤ ꯂꯥꯏꯖ ꯃꯕꯣꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯖꯔꯒ ꯑꯕꯣꯛ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯒꯤ ꯏꯃꯤꯠꯇ ꯏꯃꯥ ꯕꯕꯥ ꯎꯍꯧꯗ꯭ꯔꯕꯁꯨ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯃꯇꯪ ꯎꯔꯕꯗꯤ ꯍꯔꯥꯎꯖꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯑꯕꯣꯛꯄꯨ ꯑꯩꯅ ꯊꯧꯁꯥꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯍꯧꯖꯤꯛ ꯂꯥꯛꯂꯕꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ ꯑꯕꯣꯛ ꯔꯥꯅꯤ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯂꯥꯛꯈꯤꯒꯗ꯭ꯔꯅꯦ ꯂꯥꯏꯖ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯥꯛꯂꯕꯁꯨ ꯂꯥꯛꯇ꯭ꯔꯕꯁꯨ ꯑꯩꯗꯤ ꯑꯕꯣꯛꯀꯤꯅꯤ ꯑꯗꯨꯒ ꯑꯕꯣꯛꯁꯨ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯁꯦ ꯑꯕꯣꯛ ꯑꯝꯇ ꯌꯦꯡꯖꯒꯦꯕ ꯔꯥꯅꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯔꯦ ꯏꯁꯨ ꯊꯣꯏꯅ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯑꯃꯟꯕ ꯎꯄꯨ ꯑꯗꯨꯗ ꯄꯣꯠꯌꯣꯝ ꯑꯃꯅ ꯌꯣꯝꯗꯨꯅ ꯂꯩꯔꯝꯒꯅꯤ ꯃꯗꯣ ꯂꯧꯊꯣꯔꯛꯑꯣ ꯂꯥꯏꯖ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯕꯣꯛꯀꯤ ꯎꯄꯨꯗꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯁꯤꯗ ꯌꯥꯎꯕ꯭ꯔꯣꯕꯣ ꯔꯥꯅꯤ ꯄꯣꯠꯌꯣꯝ ꯑꯗꯨ ꯍꯥꯡꯇꯣꯛꯂꯝꯃꯤ ꯃꯗꯨꯗ ꯐꯖꯔꯕ ꯃꯍꯥꯔꯥꯅꯤꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯃꯈꯜ ꯑꯅꯤꯈꯛ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯆꯦ ꯃꯀꯣꯜ ꯑꯃ ꯁꯅꯥ ꯂꯤꯛꯐꯥꯡ ꯑꯃ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯑꯣꯏꯕ ꯐꯖꯔꯕ ꯈꯨꯖꯤ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ ꯑꯕꯣꯛ ꯃꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯏꯁꯨꯊꯣꯏ ꯆꯦ ꯃꯀꯣꯜ ꯑꯗꯣ ꯑꯃꯨꯛꯇ ꯁꯦꯡꯇꯣꯛꯎ ꯂꯥꯏꯖꯅ ꯁꯦꯡꯇꯣꯛꯂꯕ ꯃꯇꯨꯡꯗ ꯔꯥꯅꯤꯗ ꯄꯤꯔꯝꯃꯤ ꯔꯥꯅꯤ ꯆꯦ ꯃꯀꯣꯜ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯇꯨ ꯃꯁꯤꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯅꯪꯒꯤ ꯅꯃꯥꯅꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯂꯦꯞꯂꯤꯕ ꯑꯁꯤꯅ ꯅꯪꯕꯨ ꯄꯣꯛꯄꯤꯕ ꯅꯪꯒꯤ ꯅꯄꯥꯅꯤ ꯂꯥꯏꯖ ꯍꯔꯥꯎꯕꯅ ꯃꯃꯥ ꯃꯄꯥꯒꯤ ꯁꯛꯇꯝ ꯎꯖꯕꯗ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯆꯦ ꯃꯀꯣꯜ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯁꯛꯇꯝ ꯑꯅꯤ ꯑꯗꯨ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯖꯔꯒ ꯁꯤꯅ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯕ ꯑꯕꯣꯛ ꯑꯩꯒꯤ ꯏꯃꯥꯁꯦ ꯅꯪꯒ ꯅꯁꯛꯄꯨ ꯌꯥꯝ ꯃꯥꯟꯅꯩ ꯑꯩꯒꯤ ꯕꯕꯥꯁꯦ ꯌꯥꯝ ꯐꯖꯩ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯁꯨ ꯌꯥꯝꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯔꯥꯅꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯔꯥꯅꯤꯒꯤ ꯃꯃꯧ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯆꯥꯟꯅꯅ ꯊꯤꯈ꯭ꯔꯦ ꯃꯁꯛꯄꯨ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯅꯄꯥꯕꯨꯡꯁꯨ ꯃꯊꯧꯅꯥ ꯂꯩꯈ꯭ꯔꯕ ꯃꯤꯁꯛꯅꯤ ꯇꯧꯕꯇꯕꯨ ꯋꯥꯁꯦ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯔꯥꯅꯤꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯊꯣꯔꯛꯂꯦ ꯂꯥꯏꯖ ꯉꯛꯅ
ꯑꯕꯣꯛ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯀꯔꯤ ꯐꯠꯇꯕ ꯂꯩꯕꯒꯦ ꯑꯕꯣꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨꯕꯣ ꯔꯥꯅꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯁꯨꯊꯣꯏ ꯉꯁꯤꯗꯤ ꯅꯧꯍꯧꯅꯅ ꯍꯥꯟꯅꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯗꯨꯒꯤꯗꯃꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯈꯞꯂꯤꯕꯅꯤ ꯂꯥꯏꯖ ꯔꯥꯅꯤꯒꯤ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯂꯒ ꯊꯃꯣꯏ ꯌꯥꯝ ꯁꯣꯟꯊꯒꯅꯨꯀꯣ ꯑꯕꯣꯛ ꯑꯗꯣ ꯑꯕꯣꯛ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯁꯦ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯔꯥꯅꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯅꯥꯟꯖꯔꯒ ꯅꯪꯅ ꯋꯥꯍꯪ ꯃꯈꯜ ꯃꯈꯜ ꯍꯪꯂꯛꯀꯅꯤ ꯈꯟꯕꯗꯒꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯁꯛꯐꯝ ꯇꯥꯛꯇ꯭ꯔꯤꯕꯁꯦ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯁꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯈꯛ ꯑꯣꯏꯔꯝꯕꯅꯤ ꯃꯗꯨꯗ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯅ ꯃꯔꯤꯡꯖꯦꯜ ꯐꯕꯒꯤꯗꯃꯛ ꯈꯨꯗꯣꯜ ꯑꯣꯏꯅ ꯐꯤꯖꯣꯜꯁꯤꯡ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯄꯤꯔꯛꯈꯤꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯕꯣꯛ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯦ ꯊꯧꯅꯥ ꯌꯥꯝꯅ ꯐꯩꯀꯣ ꯔꯥꯅꯤꯗꯤ ꯍꯧꯈꯤꯕ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯈꯥꯝꯕ ꯌꯥꯗ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯦ ꯂꯥꯏꯖꯅ ꯑꯕꯣꯛ ꯅꯪ ꯅꯁꯥ ꯁꯣꯛꯀꯅꯤ ꯀꯞꯄ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯩꯅ ꯂꯣꯏꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯊꯝꯖꯤꯜꯂꯨꯔꯒꯦ ꯑꯗꯨꯒ ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯝꯖꯤꯟꯕ ꯆꯠꯈꯤꯔꯝꯃꯤ ꯔꯥꯅꯤ ꯅꯨꯡꯉꯥꯏꯇꯅ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯁꯣꯟꯖꯍꯧꯏ ꯅꯪꯅꯗꯤ ꯈꯪꯂꯝꯂꯔꯣꯏ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯩꯅꯁꯨ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯗꯣꯛꯂꯔꯣꯏ ꯁꯤꯕ ꯉꯥꯏꯅ ꯑꯩ ꯑꯗꯨꯃꯛ ꯍꯤꯡꯂꯒꯦ ꯂꯥꯏꯖꯁꯨ ꯂꯥꯛꯂꯗꯨꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯔꯥꯅꯤꯅ ꯏꯁꯨꯊꯣꯏ ꯅꯪꯅ ꯈꯪꯒꯗꯧꯕꯗꯤ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯍꯧꯖꯤꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯄꯥꯏꯒꯅꯨꯀꯣ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯅꯥꯗꯁꯨ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯒꯤ ꯃꯔꯝꯗ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯂꯥꯏꯖ ꯈꯔꯗꯤ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯍꯣꯏ ꯑꯕꯣꯛ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯣꯛꯏꯗ ꯑꯕꯣꯛꯅꯕꯨ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯑꯕꯣꯛꯀꯤ ꯃꯥꯌꯣꯛꯇ ꯈꯛ ꯆꯠꯂꯨꯏ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯃꯕꯣꯛ ꯔꯥꯅꯤꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯂꯣꯠꯄꯒꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯥꯏꯖ ꯊꯣꯏꯁꯅꯥꯕꯨ ꯂꯩ ꯍꯦꯛꯂꯨꯅꯕꯒꯤꯗꯃꯛ ꯀꯧꯕ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯁꯅꯥꯗꯤ ꯅꯥꯗꯨꯅ ꯂꯩꯔꯝꯂꯦ ꯂꯥꯏꯖꯅ ꯑꯁ ꯑꯗꯨꯗꯤ ꯊꯣꯏꯁꯅꯥ ꯑꯩꯗꯤ ꯉꯁꯤ ꯁꯦꯜ ꯌꯥꯝꯅ ꯆꯤꯜꯂꯦ ꯅꯪꯁꯨ ꯅꯁꯥ ꯉꯝꯗ꯭ꯔꯦ ꯏꯇꯣꯝꯇ ꯆꯠꯄꯁꯦ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯊꯣꯏꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯣ ꯅꯪꯕꯨ ꯁꯦꯟꯅꯕꯤꯅꯕ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯣꯏꯍꯜꯂꯣꯏꯗꯕ ꯏꯕꯨꯡ ꯋꯥꯡꯂꯦ ꯂꯩꯔꯤꯗꯨꯗꯤ ꯀꯩꯒꯤ ꯀꯤꯔꯤꯅꯣ ꯃꯥꯁꯨ ꯂꯥꯛꯀꯅꯤ ꯀꯩꯁꯨ ꯀꯤꯔꯨꯅꯨ ꯅꯕꯥꯅꯤ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯋꯥꯔꯤ ꯆꯤꯛꯊꯖꯔꯣ ꯑꯁ ꯅꯪꯁꯤꯗꯤ ꯅꯣꯏꯅ ꯋꯥꯈꯜꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯈꯜꯂꯦ ꯃꯤ ꯏꯕꯨꯡꯗꯨꯅ ꯃꯆꯜ ꯑꯃꯒꯨꯝ ꯈꯜꯂꯝꯂꯕꯗꯤ ꯑꯩꯈꯣꯏ ꯆꯣꯞꯀꯅꯤꯀꯣ ꯍꯣ ꯃꯤꯠꯌꯦꯡꯗꯣ ꯈꯪꯖꯔꯦ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅꯤ ꯏꯕꯦꯝꯃ ꯆꯠꯂꯣ ꯏꯕꯨꯡꯗꯣ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯅꯤ ꯂꯥꯏꯖ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯟꯅ ꯇꯟꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯦꯝꯕꯗꯣ ꯃꯈꯣꯡ ꯑꯗꯨ ꯂꯩꯊꯦꯛꯄꯗꯒꯤ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯆꯠꯂꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯎꯅꯤꯡꯕ ꯀꯧꯕꯅꯤꯅ ꯃꯇꯣꯝꯇ ꯑꯣꯏꯔꯕꯁꯨ ꯆꯠꯂꯒꯦ ꯅꯤꯡꯂꯗꯨꯅ ꯂꯦꯝꯕꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯣꯏꯁꯅꯥꯒ ꯂꯦꯝꯕꯒꯅ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯍꯟꯅꯕ ꯍꯥꯏꯗꯨꯅ ꯅꯥꯁꯤꯟꯅꯕꯅꯤ ꯇꯁꯦꯡꯅꯃꯛꯇꯤ ꯃꯈꯣꯏ ꯃꯁꯥ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯕ ꯅꯠꯇꯦ ꯋꯥꯡꯂꯦꯟꯅ ꯁꯨꯝ ꯂꯥꯛꯄꯗ ꯍꯅꯨꯕ ꯑꯃꯈꯛ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯁꯒꯣꯜ ꯑꯃꯗ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯋꯥꯡꯂꯦꯟ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣ ꯅꯪ ꯁꯦꯜꯒ ꯌꯥꯎꯔꯛꯄ꯭ꯔꯥ ꯑꯩ ꯅꯉꯣꯟꯗ ꯃꯁꯤꯒꯤ ꯁꯒꯣꯜ ꯑꯁꯦ ꯌꯣꯜꯂꯒꯦ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔꯇꯗꯤ ꯄꯤꯅꯕꯤꯌꯨ ꯋꯥꯡꯂꯦꯟ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯃꯌꯦꯛ 10 ꯂꯧꯊꯣꯔꯛꯇꯨꯅ ꯑꯍꯜ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯋꯥꯡꯂꯦꯟꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯡꯒꯣꯜ ꯑꯣꯏꯌꯨ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯁꯦ ꯁꯒꯣꯜ ꯑꯁꯦ ꯅꯪ ꯂꯧꯍꯧꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯊꯦꯡꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈ꯭ꯔꯦ ꯋꯥꯡꯂꯦꯟ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯧꯔꯤ ꯊꯨꯗꯨꯅ ꯆꯤꯡꯗꯨꯅ ꯁꯨꯝ ꯄꯨꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯂꯥꯏꯖꯗꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯑꯕꯣꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯣꯠꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯝꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ ꯍꯦ ꯏꯁꯣꯔ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯀꯝꯗꯧꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕ ꯈꯪꯖꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯣ ꯄꯤꯅꯕꯤꯔꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯒꯗꯕ ꯂꯥꯏꯖꯥ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯊꯣꯏꯁꯅꯥ ꯌꯥꯎꯔꯛꯇꯦ ꯅꯇꯣꯝꯇ ꯂꯥꯛꯑꯗꯤ ꯏꯕꯨꯡ ꯃꯥꯗꯤ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯏꯕꯨꯡ ꯂꯦꯝꯕꯗꯤ ꯎꯗꯦ ꯃꯥꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ ꯑꯣ ꯃꯥꯗꯣ ꯉꯔꯥꯡ ꯃꯈꯣꯡ ꯂꯩꯊꯦꯛꯑꯦ ꯍꯥꯏ ꯑꯗꯨꯒꯤ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯑꯩ ꯈꯪꯉꯤ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯕ ꯁꯤꯟꯕ ꯁꯣꯏꯗꯅ ꯅꯥꯁꯤꯟꯅꯕ ꯑꯣꯏꯒꯅꯤ ꯏꯕꯨꯡ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯕꯣ ꯀꯩꯁꯨ ꯍꯥꯏꯗꯦꯗ
ꯑꯗꯣ ꯅꯪꯅ ꯇꯣꯝꯗ ꯂꯥꯛꯏꯁꯤꯕꯨ ꯀꯤꯖꯗ꯭ꯔꯣ? ꯏꯕꯨꯡ ꯂꯥꯛꯀꯅꯤ ꯈꯟꯗꯨꯅ ꯑꯀꯤꯕ ꯐꯥꯎꯖꯗꯕꯅꯤ. ꯑꯗꯣ ꯏꯕꯨꯡꯒꯤ ꯁꯒꯣꯜꯁꯦ ꯌꯥꯝ ꯐꯖꯩꯌꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯥꯎꯕ ꯎꯖꯗꯕꯒꯤ ꯃꯑꯣꯡꯗ ꯁꯒꯣꯜꯒꯗꯨ ꯅꯥꯟ-ꯅꯥꯟꯗꯨꯅ ꯍꯔꯥꯎꯅ ꯌꯦꯡꯖꯔꯝꯃꯤ. ꯃꯇꯧ ꯑꯗꯨ ꯎꯕꯗ ꯋꯥꯡꯂꯦꯟ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯅꯪ ꯁꯒꯣꯜ ꯇꯣꯡꯅꯤꯡꯕ꯭ꯔꯥ?" ꯂꯥꯏꯖ ꯍꯔꯥꯎꯅ, "ꯍꯣꯏ ꯏꯕꯨꯡ, ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯇꯣꯡꯂꯛꯇ꯭ꯔꯤ. ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯁꯒꯣꯜ ꯁꯨꯝꯇ ꯂꯩꯖꯗꯦ." ꯋꯥꯡꯂꯦꯟꯅ ꯁꯒꯣꯜ ꯑꯗꯨꯗ ꯂꯥꯏꯖꯕꯨ ꯊꯥꯡꯒꯠꯄꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯁꯨ ꯇꯣꯡꯂꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯕ ꯍꯧꯔꯝꯃꯤ. ꯂꯥꯏꯖ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯁꯒꯣꯜ ꯇꯣꯡꯖꯕꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ. ꯋꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ. ꯋꯥꯡꯂꯦꯟ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯕꯗꯨ ꯐꯨꯝꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ. ꯈꯅꯥꯎ ꯑꯗꯨ ꯈꯧꯗꯦꯝꯂꯒ, ꯂꯥꯏꯖ." ꯂꯥꯏꯖ ꯀꯩꯁꯨ ꯈꯟꯗꯅ, "ꯏꯕꯨꯡ, ꯀꯩ ꯍꯥꯏꯒꯦ?" "ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ. ꯅꯪ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯌꯨ. ꯑꯩꯒꯤ ꯋꯥꯍꯩꯁꯦ ꯅꯪꯅ ꯂꯨꯝꯅ ꯂꯧꯕꯤꯌꯨ." ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯁꯤꯠꯆꯤꯜꯂꯛꯂꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖ ꯑꯃꯗꯤ ꯋꯥꯡꯂꯦꯟ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯖꯔꯝꯃꯤ. ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯦ ꯃꯐꯝ ꯑꯗꯨꯗ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯈꯛ ꯄꯨꯊꯣꯔꯛꯂꯝꯃꯤ. ꯃꯉꯥꯜ ꯑꯗꯨꯅ ꯊꯛꯀꯠꯂꯛꯄꯗꯒꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯈꯥꯡꯖꯔꯝꯃꯤ. ꯃꯃꯤꯠ ꯑꯗꯨ ꯆꯦꯖꯦꯠ ꯎꯏꯁꯤꯟꯖꯩ. ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ. ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ, ꯎꯔꯝꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯄꯨꯡꯍꯣꯡ ꯍꯣꯡꯗꯨꯅ ꯂꯩꯔꯝꯂꯦ. ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯂꯥꯏꯖ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯏꯉꯛ ꯉꯛꯅ yengjarami. ꯂꯥꯏꯖ ꯉꯛꯅ, "ꯏꯕꯨꯡ, ꯀꯔꯤꯅꯣ ꯎꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯁꯤꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ." ꯋꯥꯡꯂꯦꯟ ꯆꯤꯡꯅꯅ ꯁꯒꯣꯜ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ. ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯉꯛ ꯁꯝꯗ ꯆꯦ ꯃꯀꯣꯜ ꯑꯃ ꯂꯤꯛꯀꯨꯝꯅ ꯁꯤꯔꯤꯕꯗꯨ ꯎꯔꯨꯕꯗ ꯐꯠ ꯂꯧꯊꯣꯛꯂꯒ ꯄꯥꯔꯝꯃꯤ. ꯃꯗꯨ ꯄꯥꯔꯨꯕꯗ ꯋꯥꯡꯂꯦꯟꯗꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ. ꯂꯥꯏꯖ ꯄꯥꯈꯠꯅ, "ꯏꯕꯨꯡ, ꯀꯩꯗꯧꯔꯒꯦ?" ꯋꯥꯡꯂꯦꯟ ꯅꯨꯡꯉꯥꯏꯇꯅ, "ꯆꯦꯔꯣꯜ ꯑꯁꯤꯗ ꯍꯥꯏꯔꯝꯂꯤꯕꯁꯦ, ꯁꯒꯣꯜ ꯑꯁꯤꯕꯨ ꯊꯧꯔꯨꯕ ꯇꯣꯡꯂꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯃꯥꯡꯊꯛꯀꯤ ꯄꯨꯟꯁꯤꯗ ꯅꯧꯅ ꯍꯪꯒꯠꯇꯨꯅ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ. ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯋꯥꯔꯤ ꯑꯣꯏꯅ ꯊꯣꯛꯄꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯔꯒ ꯇꯥꯏꯕꯪꯗꯕꯨ ꯑꯣꯏꯊꯣꯛꯄ ꯍꯧꯅꯕ꯭ꯔꯥ?" ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯄꯥꯛꯅ ꯁꯥꯕ ꯆꯐꯨ ꯄꯨꯕ ꯃꯧ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯗ ꯐꯠꯆꯟꯁꯤꯟꯗꯨꯅ, "ꯏꯆꯦ ꯒꯨꯝꯂꯕꯤ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ." ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯡꯂꯦꯟ ꯑꯃꯁꯨꯡ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯀꯔꯤꯅꯣ? ꯍꯦꯛꯇ ꯍꯪꯉꯨ. ꯃꯐꯝ ꯑꯁꯤꯕꯨ ꯀꯔꯤ ꯈꯨꯜ ꯀꯧꯕꯒꯦ? ꯉꯁꯤꯁꯤꯕꯨ ꯇꯥꯡ ꯀꯌꯥꯅꯣ? ꯆꯍꯤ ꯀꯌꯥ ꯁꯨꯕꯅꯣ?" ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ, "ꯀꯔꯤꯅꯣꯅꯦ? ꯅꯈꯣꯏꯕꯨ ꯉꯥꯎꯔꯕꯣ? ꯉꯁꯤꯁꯦ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ, ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ, ꯆꯍꯤꯅ 1950 ꯅꯠꯇꯦ ꯅꯣꯏꯕꯨ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛ ꯐꯥꯎꯕ ꯎꯗꯦ. ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ. ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯂꯩꯇꯦꯡ ꯌꯥꯎꯕ ꯐꯤꯖꯣꯜ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤꯅ." ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯑꯃꯗꯤ ꯋꯥꯡꯂꯦꯟ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ. ꯅꯨꯄꯤ ꯑꯗꯨꯅ, "ꯃꯔꯣꯜꯁꯨ ꯏꯊꯣꯛ ꯊꯣꯛꯇꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯍꯧꯏ, ꯆꯠꯂꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ. ꯂꯥꯏꯖ ꯅꯨꯡꯉꯥꯏꯇꯅ, "ꯏꯕꯨꯡ, ꯑꯩꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯃꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯝꯗꯧꯒꯅꯤ?" "ꯀꯝꯗꯧꯕ ꯍꯥꯏꯕꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ. ꯑꯍꯤꯡ ꯑꯁꯤꯕꯨ ꯌꯥꯔꯦꯛꯐꯝ ꯆꯪꯖꯐꯝ ꯑꯃ ꯊꯤꯔꯨꯕ ꯇꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟ, ꯂꯥꯏꯖ ꯑꯃꯗꯤ ꯁꯒꯣꯜ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯈꯔ ꯆꯠꯂꯒ ꯌꯨꯝ ꯃꯆꯥ ꯑꯃ ꯇꯥꯕꯗꯨ ꯎꯔꯨꯕꯗ ꯂꯥꯏꯖꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯒ, "ꯍꯣ, ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯣ." ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛ ꯊꯣꯔꯛꯇꯨꯅ, "ꯀꯅꯥ ꯍꯪꯕꯤꯕꯅꯣ?" ꯂꯥꯏꯖꯗꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯉꯛꯅ, "ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯈꯪꯗꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯕ ꯃꯈꯩ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯝꯃꯤ. ꯏꯃꯥ ꯀꯧꯔꯛꯄ ꯑꯗꯨꯗ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ. ꯋꯥꯡꯂꯦꯟꯅ, "ꯂꯥꯏꯖ, ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯗ ꯅꯪꯅ ꯏꯃꯥ ꯀꯧꯔꯤꯗꯨꯕꯨ ꯅꯪꯕꯨ ꯋꯥꯈꯜ ꯆꯣꯏꯔꯕꯣ?" ꯂꯥꯏꯖ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯔꯥꯎꯅ, "ꯏꯕꯨꯡ, ꯁꯦ ꯑꯩꯒꯤ ꯏꯃꯥꯅꯤ. ꯉꯁꯤꯁꯦ ꯑꯩꯒꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯦ. ꯍꯦ ꯏꯁꯣꯔ, ꯑꯩꯒꯤ ꯏꯃꯥꯒ ꯊꯦꯡꯅꯍꯟꯕꯤꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ. ꯋꯥꯡꯂꯦꯟꯅ, "ꯂꯥꯏꯖ, ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯐꯥꯊꯈꯣ. ꯅꯪꯒꯤ ꯃꯃꯥ ꯕꯕꯥꯗꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯨꯗꯤ. ꯅꯪꯒꯤ ꯑꯕꯣꯛ ꯈꯛꯇꯅꯤ. ꯅꯪꯕꯨ ꯋꯥꯈꯜ तारो ꯀꯩꯗꯧꯔꯒꯦ?" ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯃꯕꯣꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ. ꯅꯨꯡꯉꯥꯏꯇꯅ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ, "ꯏꯊꯥ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯁꯦ ꯋꯥꯃꯟꯈꯤꯕꯅ ꯋꯥꯈꯜ ꯇꯥꯔꯨꯗ꯭ꯔꯦ.
ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯁꯤꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯅꯨꯄꯤ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯗꯣꯝꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯈꯤꯇꯪꯗꯤ ꯍꯟꯒꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯏꯇꯥ ꯀꯧꯔꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯆꯅꯨꯂꯦꯝꯕꯤ ꯀꯧꯏ꯫ ꯑꯗꯣ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯑꯩꯕꯨ ꯀꯧꯕꯤꯕꯕꯣ? ꯋꯥꯡꯂꯦꯟꯅ ꯏꯆꯜ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯃꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯑꯍꯤꯡꯁꯨ ꯑꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯤꯁꯛ ꯑꯃ ꯊꯤꯖꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯌꯥꯔꯕꯗꯤ ꯑꯍꯤꯡꯁꯤꯃ ꯂꯦꯟꯖꯒꯦ, ꯆꯪꯖꯐꯝ ꯄꯤꯅꯕꯤꯌꯨꯕ꯫ ꯌꯥꯅꯤ, ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯆꯅꯨꯂꯦꯝꯕꯤ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯂꯥꯏꯖ ꯑꯃꯁꯨꯡ ꯋꯥꯡꯂꯦꯟꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯂꯥꯏꯖꯗꯤ ꯃꯕꯣꯛ ꯔꯥꯅꯤꯅ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯗ ꯎꯈꯤꯕ ꯑꯗꯨꯒ ꯆꯅꯨꯂꯦꯝꯕꯤꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯗꯨꯗ ꯃꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯊꯥꯗꯕ ꯃꯈꯩ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯆꯅꯨꯂꯦꯝꯕꯤ ꯂꯥꯏꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅꯗꯤ ꯍꯩꯅꯖꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯋꯥꯡꯂꯦꯟꯅ ꯂꯥꯏꯖ, ꯅꯪ ꯌꯥꯔꯗꯤ ꯐꯨꯡꯒꯥꯁꯤꯗ ꯌꯥꯏꯔꯤꯕ ꯉꯥꯁꯦ ꯉꯥꯛꯇ ꯁꯦꯟꯅꯕꯤꯔꯨꯆꯣ꯫ ꯂꯥꯏꯖꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯟꯅ ꯏꯆꯜ, ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ꯫ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯕꯅꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯕꯣꯛ ꯑꯁꯣꯟꯕꯤ ꯑꯃꯈꯛꯇꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯁꯛꯁꯨ ꯈꯪꯖꯍꯧꯗ꯭ꯔꯕꯅꯤ꯫ ꯅꯪꯁꯦ ꯂꯥꯏꯖꯒꯤ ꯃꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯗꯨꯗ ꯅꯨꯡꯁꯤꯗꯨꯅ ꯂꯨꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯃꯥꯕꯨ ꯍꯩꯅꯗꯕ ꯇꯧꯒꯅꯨꯀꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯅꯨꯂꯦꯝꯕꯤ ꯂꯥꯏꯖꯕꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯏꯕꯨꯡ, ꯅꯪ ꯂꯥꯏꯖꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯄꯥꯜꯂꯤ꯫ ꯋꯥꯡꯂꯦꯟ ꯏꯀꯥꯏꯗ ꯅꯨꯡꯁꯤ ꯃꯐꯝꯗꯁꯨ ꯐꯣꯡꯗꯣꯛꯆꯈ꯭ꯔꯦ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗ꯭ꯔꯤ꯫ ꯆꯅꯨꯂꯦꯝꯕꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯏꯕꯨꯡ, ꯏꯕꯨꯡꯒꯤ ꯑꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯑꯩꯅ꯫ ꯋꯥꯡꯂꯦꯟꯅ ꯑꯗꯣ ꯏꯆꯜꯕꯨ ꯅꯇꯣꯝꯇ ꯂꯩꯕ꯭ꯔꯣ? ꯀꯅꯥꯁꯨ ꯎꯗꯦꯅ? ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯃꯥ ꯏꯄꯥꯗꯣ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯄꯤꯈ꯭ꯔꯦ꯫ ꯏꯇꯣꯝꯇ ꯂꯩꯖꯕꯅꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯑꯅꯤꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯑꯣꯏꯔꯕꯅꯦ꯫ ꯋꯥꯡꯂꯦꯟ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯥꯏꯖ ꯑꯃꯗꯤ ꯋꯥꯡꯂꯦꯟ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯏꯕꯨꯡ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯉꯁꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯒꯅꯤ? ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯁꯤꯕ ꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯅ ꯈꯟꯇꯣꯛꯄ ꯇꯥꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯅꯨꯂꯦꯝꯕꯤꯗꯨ ꯊꯣꯔꯛꯂꯒ ꯅꯈꯣꯏ ꯑꯅꯤꯅ ꯊꯤꯔꯤꯕ ꯃꯤꯁꯛꯇꯨꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯒꯦ? ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯌꯨ, ꯑꯩꯅ ꯈꯪꯂꯕꯗꯤ ꯇꯥꯛꯆꯒꯦ꯫ ꯃꯤꯗꯣ ꯃꯁꯛ ꯈꯛ ꯈꯪꯕꯅꯤ, ꯃꯃꯤꯡꯗꯤ ꯈꯪꯗꯦ꯫ ꯑꯁ, ꯑꯗꯨꯗꯤ ꯈꯔ ꯂꯨꯅ ꯊꯣꯛꯑꯅꯤ꯫ ꯈꯨꯜꯁꯤꯗꯤ ꯌꯥꯝ ꯆꯥꯎꯕꯅꯤ꯫ ꯂꯥꯏꯖ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯣꯏ, ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯑꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯈꯛ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯍꯔꯥꯎꯅ ꯃꯆꯤꯟꯗꯒꯤ ꯄꯥꯕꯨꯡ! ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨꯂꯦꯝꯕꯤ ꯁꯧꯔꯥꯡꯅꯅ ꯂꯥꯏꯖ, ꯅꯪꯁꯦ ꯑꯉꯥꯎꯕ ꯃꯤꯑꯣꯏꯁꯨ ꯅꯠꯇꯦ꯫ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯑꯩꯉꯣꯟꯗꯁꯨ ꯏꯃꯥ ꯍꯥꯏꯅ ꯀꯧ꯫ ꯑꯗꯨꯒ ꯑꯩꯒ ꯅꯨꯡꯁꯤꯅꯖꯔꯤꯕ ꯁꯦꯅꯥꯄꯇꯤ ꯇꯥꯏꯔꯦꯟꯈꯣꯝꯕꯗꯁꯨ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯔꯤꯁꯤꯕꯨ ꯅꯪꯕꯨ ꯅꯃꯤꯠꯀꯥꯗꯣ ꯇꯥꯡꯂꯕ꯭ꯔꯣ? ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯑꯍꯜ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯣꯏꯅꯒ ꯎꯔꯨꯔꯕ꯭ꯔꯣ? ꯂꯥꯏꯖꯗꯤ ꯃꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯄꯥꯒ ꯁꯛꯐꯝꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯃꯈꯩ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯥꯏꯔꯦꯟꯈꯣꯝꯕ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯨꯄꯤ ꯑꯁꯤꯒ ꯅꯨꯄꯥ ꯑꯁꯤꯒꯗꯤ ꯀꯅꯥꯅꯣ? ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯔꯤꯕꯁꯤꯕꯨ ꯃꯥꯕꯨ ꯉꯥꯎꯔꯕꯖꯥꯠꯂꯥ? ꯋꯥꯡꯂꯦꯟ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯂꯥꯏꯖꯒꯤ ꯑꯄꯣꯛꯄꯗꯣ ꯑꯗꯣꯝꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯗꯨꯗ ꯅꯨꯡꯁꯤꯗꯨꯅ ꯀꯧꯖꯕꯅꯤ꯫ ꯇꯥꯏꯔꯦꯟꯈꯣꯝꯕ ꯂꯥꯏꯖꯒꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯆꯅꯨꯂꯦꯝꯕꯤ, ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯔꯥ? ꯀꯔꯤ ꯇꯧꯔꯒꯦ? ꯂꯥꯏꯖ ꯍꯔꯥꯎꯅ ꯆꯅꯨꯂꯦꯝꯕꯤꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯔꯒ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯎꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯔꯕ ꯏꯃꯥ ꯏꯄꯥꯒꯤ ꯁꯛꯇꯝ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯏꯁꯣꯔꯕꯥꯅ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯎꯍꯟꯕꯤꯔꯦ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯏꯕꯨꯡ ꯋꯥꯡꯂꯦꯟ, ꯂꯥꯏꯖꯁꯦ ꯈꯔ ꯁꯦꯟꯅꯕꯤꯌꯨ꯫ ꯃꯥꯁꯦ ꯉꯥꯎꯗꯅ ꯉꯥꯎꯁꯤꯟꯅꯕ ꯁꯥꯕ ꯑꯃ ꯌꯥꯎꯔꯤ꯫ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯂꯥꯏꯖ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯅꯤꯡꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕ꯭ꯔꯥ? ꯏꯕꯨꯡ ꯇꯥꯏꯔꯦꯟꯈꯣꯝꯕꯁꯦ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯁꯦꯅꯥꯄꯇꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯔꯥꯅꯤꯕꯨ ꯁꯦꯟꯅꯕꯤ ꯃꯅꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯖꯕꯅꯤ꯫ ꯑꯩ ꯊꯦꯡꯈ꯭ꯔꯦ, ꯆꯠꯂꯒꯦ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯅꯣꯏꯒꯤ ꯃꯤꯁꯛ ꯑꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫
Wanglena Laija Kidoragi Nambo Taba Yadaba Wang the Nangisibu Kaigino Laija Harauna Ibong Chanulimbida Aigi Imani Aduga Darin Kumbaduna Aigi Ipani Wanglena As I wakalama itata Laija Nang the singer Angawigum no oirak Wakalamuta Taro Kidorage Ibong Adumna Haiganu Aina Haribasa Sengmani Akoi Anina Hoji Lady Base Punsibu Hankata Jetpade Masigi Jahi Asidadi Aigi Ima Babungdo Hingli Moina Lesa Pakalak Pagi Batab Oiga Doribade Makoi Animak Soidana Maki Aigi Ima Babung Oigani Mase Aigi Tazabade Wapamado Pazana Kaluraba Matunda Wanglin Su Tazarami Laija de Haraubuna Loikre Numit Asidagi Janulembi Kongtang Kuding Sena Jarami Darin Kombalak Pada Nuksina Yengjaduna Makong Soktuna Kurum Jarami Asomna Numit Karani de Hojin Kre Nongmagi Numit Amada Darin Kombado Chaksa Se Haiduna Janulembina Kaubadagi Mayumdagi Nga Achoba Mapurak Laklami Darin Kombanga Zawadu Tangkatlaga Janulembi Tu Nga Se Zawdra Aikoigi Pukri Dudagi Paraini Ado Noigi Ama Sebayam Pabido Dina Mado Ai Yam Hainadeko Ai Yam Pamzaba Mali Konga Se Soga Kurumdan Midyangado As Yam Hainaded Nupinina Aingondagi Mana Jahi Kara Halamgani Sanariba Wari the Luina Taraba Laijadi Matamoya to the Kanjay Ainadi Aigi Babungli Kangbagi Makogi Seba Pangza Hode Kanduna Hojik Matam Lady Gana Sida Areba Angamba Seba Tauri Aduga Manadi Nusidumagi Wakala Kanduna Pai Kangani Asi Haiduna Marumdagi Toraktuna Sauna Tarian Kombagi Mana Adu Lairaga Kari Nana do Habiabra I say Nangina Kataba Angla Ha Nungsi Bid Yegi Adu Adakai Puzilo Radang Ha Tarian Komba Sugat Laga Janulimbia Nangina Masabise Abda Kamjilo Ai Na Setat Katori Binangbo Janulimbi Amadi Wanglen Wantaba Makai Nokchari Asumna Chak Insanga do Tongduna Hauna Harauna Jamina Rami Jaba Loirabada Tarian Kombana Ita Tazadana Janulimbibo Luhonglasi Haiduna Fongdok Jarami Wahaidu Tarabada Laija Amadi Wanglen Kuba Kuduna Harawu Fongdok Jarami Laija Magi Matamoida Oh Aigi Ima Babungse Kayada Jamjariba Amakpa Amata Hek Yaudi Moigi Tamoise Kayada Jamlibadu Aigi Awabase Ubiduna Isormana Ima Ipagi Seba Taujabasu Panganbiri Aiga Sidi Pokpugi Mahayale Haide Kanjari Asomna Matangi Numita Yamna Chauna Ani Edulu Honglami Janulembina Wanglen Amasung Laijabu Magi Hanagi Yumaduda Leningba Makailayu Haiduna Ayaba Bibirami Laijadi Nuntinumi Kudengi Janulembi Koida Chatuna Mateng Pangbirami Nong Mata Lepte Awaba Mata Yaudana Chatlami Nong Magi Numidangi Matamdani Wanglen Nungaitana Funga Aduda May Tiktuna Ungduna Laizarami Matawadu Ubada Laijaso Manakta Famtaraga Ibong Kaidorage Nangbu Nasangam Jaba Wanglen Nungaitana Aigi Ima Babu Imung Manungdo Yam Uningi Macha Ayaw Jabadi Makoido Yamna Kaplamgani Hoji Aikoina Punsibu Hangana Chatuna Lay Achumbagi Punsidang Kakaduna Kari Toklamgani Hoji Laisa Surani Bukang Ning Singlaktuna Yamna Ngakna Kaino Aigi Ima Janulembina Haibadadi Magina Haibada I Marikana Sulaji Makak Damang Hai Aduga Aigi Abograni Kanano Wanglena Karigumba Karadi Sweden Lefamtoy Ibani Puna Tidok Minasi Aduga Sengbada Kangtoksi Tabudabu Liza Nangna Ningsinga Dabadi Hojikariguba Asoiba Makak Taruba Matamda Jumdaki Punsi Aduda Asoiba Natraga Ahong Balaka Daribani Mase Kangna Dijasiko Hoibum Aikoyani Mapamasida Laklibase Maramsu Sweden Lerangani Isormagi Kuzal Tharangakani Aina Taze Sweden Aikoyani Jumdagi Punsida Amuk Chatpangam Kigani Pari Adudi Ahinga Setting Tumna Nabatau Hoi Adudi Ibung Supatabiru Asi Haiduna Magika the Jangduna Tumkre Batangi Numitani Laija Ayungata Hogatuna Imungi Taba Inkang Tauringai Ningtaugilan mi Amakak Laktuna Jerol Amakak Janulembina Pira Haiduna Piram Laga Adumak Jetkre Jerol Adu Paktok to the Parami Janulembido Angang Naupure Aduga
ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯏꯔꯛꯄꯒꯤ ꯄꯥꯎꯖꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯖ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ, ꯋꯥꯡꯂꯦꯟꯗꯁꯨ ꯇꯝꯖꯔꯦ꯫ ꯋꯥꯡꯂꯦꯟ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯅꯪꯅꯤꯅꯦ ꯍꯧꯖꯤꯛ ꯆꯅꯨꯂꯦꯝꯕꯤꯅ ꯅꯥꯎꯄꯨꯔꯤꯁꯦ? ꯂꯥꯏꯖ ꯃꯃꯤꯠ ꯐꯩꯇꯛ ꯌꯦꯡꯂꯒ ꯅꯪꯗ ꯍꯥꯠꯂꯒꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯟꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯋꯥꯡꯂꯦꯟ ꯑꯃꯁꯨꯡ ꯂꯥꯏꯖ ꯍꯔꯥꯎꯅ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯆꯥꯛ ꯑꯗꯨ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯉꯁꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯇꯥꯏꯔꯦꯟꯈꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯍꯦꯟꯗꯣꯛꯈ꯭ꯔꯕ ꯍꯥꯏꯁꯤꯕꯣ? ꯂꯥꯏꯖꯅ ꯅꯪꯗꯤ ꯃꯔꯩ ꯌꯦꯠ ꯑꯣꯏꯗꯅ ꯂꯩꯔꯣ ꯄꯥꯕꯨꯡ꯫ ꯋꯥꯡꯂꯦꯟ ꯅꯣꯛꯂꯒ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯕꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯒꯅꯤꯕꯣ꯫ ꯆꯅꯨꯂꯦꯝꯕꯤ ꯅꯣꯛꯂꯒ ꯍꯣꯏꯅꯦ, ꯅꯨꯡꯇꯤꯒꯤ ꯂꯥꯎꯅꯕꯗ ꯌꯨꯝꯒꯁꯦ ꯂꯣꯏꯅ ꯁꯦꯒꯥꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯇꯥꯏꯔꯦꯟꯈꯣꯝꯕꯅ ꯌꯥꯔꯦ, ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯂꯥꯏꯖ ꯍꯥꯏꯔꯤꯕ ꯏꯆꯦꯔ ꯏꯅꯥꯎꯔ ꯈꯪꯗꯕꯁꯤꯅꯅꯦ ꯑꯩꯒꯤ ꯏꯆꯥꯒ ꯑꯣꯏꯔꯝꯂꯕ ꯑꯩꯅꯦ ꯌꯨꯝꯗꯒ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯔꯣꯏꯀꯣ, ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯆꯠꯆꯈꯤꯅꯤ ꯃꯁꯤꯒ ꯂꯥꯎꯅꯗꯣꯏ ꯁꯔꯨꯛ꯫ ꯂꯥꯏꯖ ꯅꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯅꯠꯇꯤꯌꯦ, ꯅꯣꯏ ꯑꯅꯤꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯩ ꯏꯁꯛ ꯍꯥꯏꯔꯦ ꯋꯥꯠꯇ꯭ꯔꯦ, ꯊꯕꯛ ꯍꯥꯏꯔꯦ ꯂꯣꯏꯅ ꯍꯩ, ꯅꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯋꯥꯠꯂꯤꯒꯦ? ꯆꯅꯨꯂꯦꯝꯕꯤ ꯅꯣꯛꯂꯒ ꯇꯨ ꯑꯉꯥꯎꯕꯤꯒꯤ ꯋꯥꯉꯥꯡꯁꯦ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯗꯣ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯅꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯀꯌꯥ ꯑꯃꯗꯨ ꯃꯩ ꯆꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯎꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯥꯏꯔꯦꯟꯈꯣꯝꯕ ꯉꯛꯅ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯑꯣꯏ ꯈꯔꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯥꯏꯔꯦꯟꯈꯣꯝꯕꯅ ꯉꯛꯅ ꯅꯈꯣꯏꯗꯤ ꯀꯅꯥꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯈꯨꯠ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯤꯃꯨ ꯁꯦꯠꯄ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯑꯩ ꯑꯁꯦ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯀꯤꯅꯔꯕ ꯑꯐꯥꯎꯕ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯗꯥꯀꯨ ꯇꯣꯟꯗꯥꯡ ꯍꯥꯏꯕꯗꯣ ꯑꯩꯅꯤ꯫ ꯋꯥꯗꯣ ꯇꯥꯕꯗ ꯇꯥꯏꯔꯦꯟꯈꯣꯝꯕ ꯌꯥꯝꯅ ꯉꯛꯅ ꯑꯗꯨꯗꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯨ ꯊꯥꯡꯇꯦꯟ ꯄꯥꯏꯅꯗꯨꯅ ꯈꯨꯠ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯋꯥꯡꯂꯦꯟ, ꯂꯥꯏꯖ ꯑꯃꯗꯤ ꯆꯅꯨꯂꯦꯝꯕꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯆꯅꯨꯂꯦꯝꯕꯤꯗꯤ ꯃꯁꯥꯅꯒ ꯉꯝꯗꯕꯒ ꯋꯥꯟꯊꯔꯛꯀꯗꯧꯔꯦ꯫ ꯇꯥꯏꯔꯦꯟꯈꯣꯝꯕ ꯇꯣꯟꯗꯥꯡꯒ ꯃꯥꯌꯣꯛꯅꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯋꯥꯡꯂꯦꯟ, ꯅꯪ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯣ꯫ ꯃꯗꯣ ꯑꯩ ꯄꯥꯝꯗꯦ, ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯐꯠꯇꯕꯁꯤꯡ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯃꯤꯟꯅꯁꯤ꯫ ꯇꯥꯏꯔꯦꯟꯈꯣꯝꯕ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯋꯥꯡꯂꯦꯟ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯤꯌꯨ, ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯞꯅ ꯆꯠꯈ꯭ꯔꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯛꯁꯤꯟꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯋꯥꯡꯂꯦꯟ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯆꯅꯨꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯇꯥꯏꯔꯦꯟꯈꯣꯝꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯑꯩꯒꯤ ꯄꯥꯕꯨꯡꯁꯦ ꯑꯁꯨꯝꯅ ꯇꯧꯕꯗ ꯂꯩꯈꯤꯗꯕ ꯑꯣꯏꯔꯦꯀꯣ ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯈꯟꯖꯔꯝꯃꯤ꯫ ꯋꯥꯡꯂꯦꯟꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯇꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯇꯣꯟꯗꯥꯡꯅ ꯇꯥꯏꯔꯦꯟꯈꯣꯝꯕꯒꯤ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯊꯝꯂꯒ ꯅꯪꯗꯤ ꯂꯥꯏꯔꯤ, ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯐꯥꯎꯕ ꯑꯩꯍꯥꯛꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯊꯝꯂꯕꯅꯤ, ꯅꯪꯒꯨꯝꯕ ꯁꯦꯅꯥꯄꯇꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯇꯥꯏꯔꯦꯟꯈꯣꯝꯕꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯥꯡꯅ ꯑꯃꯨꯛꯇꯪ ꯆꯤꯡꯕ ꯃꯇꯝꯗ ꯈꯨꯗꯛ ꯑꯗꯨꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯩꯅ ꯄꯨꯡꯆꯥꯛ ꯆꯥꯛꯂꯦ, ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯅꯤꯜꯂꯔꯦ꯫ ꯋꯥꯡꯂꯦꯟꯅ ꯂꯥꯏꯖ, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯧꯕ ꯂꯥꯛꯄ ꯃꯥꯜꯂꯤ, ꯃꯃꯥꯡ ꯊꯛꯇ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯂꯥꯏꯖꯁꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯊꯥꯗꯣꯛꯅꯤꯡꯗꯅ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯖꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯆꯅꯨꯂꯦꯝꯕꯤꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯨꯅ ꯉꯛꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯦ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯃꯥꯡ ꯊꯛꯇ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯊꯣꯔꯛꯇꯨꯅ ꯋꯥꯡꯂꯦꯟ ꯑꯃꯁꯨꯡ ꯂꯥꯏꯖꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯍꯟꯈꯤꯔꯝꯃꯤ꯫ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯕ ꯆꯅꯨꯂꯦꯝꯕꯤꯒꯤ ꯁꯛꯐꯝꯕꯨ ꯃꯃꯤꯠ ꯑꯗꯨꯅ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯌꯦꯡꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨ ꯆꯦꯠ ꯎꯏꯁꯤꯟꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯍꯥꯟꯅꯒꯤ ꯂꯩ ꯍꯦꯛꯐꯝ ꯎꯃꯪ ꯑꯗꯨꯗ ꯂꯩꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯥꯏꯖ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯌꯦꯡꯖꯔꯒ ꯆꯅꯨꯂꯦꯝꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯒ ꯏꯃꯥ, ꯄꯥꯕꯨꯡ, ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯋꯥꯡꯂꯦꯟ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏꯖꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯋꯥꯡꯂꯦꯟꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ
ꯃꯃꯥꯡ ꯊꯛꯇ ꯊꯦꯡꯅꯈꯤꯕ ꯁꯒꯣꯜ ꯌꯣꯜꯂꯝꯕ ꯑꯍꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ, "ꯅꯍꯥꯛ ꯅꯠꯇ꯭ꯔꯥ ꯁꯒꯣꯜ ꯑꯗꯨꯕꯨ ꯏꯐꯝꯗ ꯁꯤꯟꯅꯔꯝꯕꯗꯣ? ꯍꯥꯏꯌꯨ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯏꯐꯝꯗ ꯁꯒꯣꯜ ꯑꯗꯨꯕꯨ ꯁꯤꯟꯅꯔꯝꯂꯤꯕꯅꯣ?" ꯂꯥꯏꯖꯁꯨ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯑꯍꯜ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ, "ꯏꯄꯥꯒꯨꯝꯂꯕ, ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ, ꯁꯒꯣꯜ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯍꯪꯒꯠꯇꯨꯅ ꯄꯨꯕꯤꯔꯤꯕꯅꯣ? ꯎꯍꯜꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ?" ꯑꯍꯜ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕ ꯑꯃꯒꯤ ꯁꯛꯐꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩꯍꯥꯛ ꯑꯁꯦ ꯃꯤꯒꯤ ꯑꯋꯥꯕꯕꯨ ꯀꯣꯛꯄꯤꯕ ꯍꯩꯕ ꯂꯥꯏꯔꯦꯝꯕ ꯑꯃꯅꯤ꯫ ꯏꯆꯥꯒꯨꯝꯂꯕꯤ ꯂꯥꯏꯖꯥ, ꯅꯪꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯅꯃꯥ ꯅꯄꯥꯕꯨ ꯎꯖꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯣꯟꯕꯗꯨ ꯎꯕꯗ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯤꯡꯂꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯍꯪꯒꯠꯅ ꯆꯠꯍꯟꯅꯕꯒꯤꯗꯃꯛ ꯋꯥꯡꯂꯦꯟꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯁꯒꯣꯜ ꯑꯗꯣ ꯑꯩꯅ ꯌꯣꯟꯈꯤꯕꯅꯤ." ꯂꯥꯏꯖ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ, "ꯑꯗꯨꯗꯤ ꯏꯄꯥ ꯂꯥꯏꯔꯦꯝꯕ, ꯍꯥꯏꯕꯤꯌꯨ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥꯗꯣ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ? ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯕꯣꯛ ꯑꯁꯤꯅ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ?" ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯅꯪꯒꯤ ꯅꯃꯥ ꯍꯧꯖꯤꯛꯁꯨ ꯁꯤꯗ꯭ꯔꯤ, ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ꯫ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ, ꯅꯪꯅ ꯅꯕꯣꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ, ꯅꯪꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯋꯥꯖꯔꯤꯕ ꯅꯕꯣꯛ ꯔꯥꯅꯤ ꯑꯗꯣ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯅꯃꯥꯅꯤꯅꯦꯍꯦ." ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯉꯛꯅ, "ꯀꯔꯤ, ꯃꯥꯕꯣ ꯃꯇꯧ ꯀꯔꯝꯅꯅꯣ?" ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ, "ꯅꯪꯒꯤ ꯅꯄꯥꯕꯨꯡꯕꯨ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯃꯥ ꯑꯗꯣ ꯂꯩꯄꯥꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯃꯍꯩ ꯍꯩꯕꯤ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯎꯃꯪ ꯑꯃꯗ ꯊꯨꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯒꯨꯍꯥ ꯑꯃꯗꯒꯤ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯥꯞ ꯑꯣꯏꯅ ꯃꯥꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯃꯥꯡꯍꯟꯗꯨꯅ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯥꯌꯣꯜꯗ ꯑꯣꯜꯍꯟꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯅꯃꯥꯕꯨ ꯃꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯌꯣꯛꯄꯤꯈꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯅꯪꯕꯨ ꯇꯥꯏꯕꯪ ꯈꯣꯡꯗꯥꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯃꯥꯒꯤ ꯁꯛꯐꯝꯗꯤ ꯍꯅꯨꯕꯤꯒꯤ ꯁꯛꯐꯝ ꯑꯣꯏꯕꯅ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯃꯌꯥꯝꯅ ꯊꯥꯖꯕꯤꯔꯔꯣꯏ ꯈꯟꯗꯨꯅ ꯅꯕꯣꯛ ꯁꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯁꯨ ꯂꯣꯏꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯦꯟꯕ ꯑꯣꯏꯌꯨ꯫ ꯑꯩ ꯆꯠꯂꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯗꯨ ꯃꯩꯔꯤꯛꯄꯤꯒꯨꯝꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯊꯤꯟꯊꯕ ꯇꯧꯗꯅ ꯋꯥꯡꯂꯦꯟ ꯑꯃꯁꯨꯡ ꯂꯥꯏꯖꯗꯨ ꯔꯥꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯗꯨ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯕ ꯃꯈꯩ ꯎꯈꯣꯡ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯔꯝꯃꯤ꯫ ꯂꯥꯏꯖ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ, "ꯏꯁꯨꯊꯣꯏ, ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ? ꯑꯩꯕꯨ ꯏꯇꯣꯝꯇ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 8ꯅꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯅꯍꯥꯛꯄꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯕꯨ ꯀꯣꯟꯁꯤꯟꯖꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯂꯥꯏꯖ ꯀꯞꯂꯒ, "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯑꯕꯣꯛꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯝꯂꯤꯕꯁꯤꯕꯣ?" ꯔꯥꯅꯤ ꯉꯛꯅ, "ꯀꯅꯥꯅ ꯍꯥꯏꯕ ꯋꯥꯐꯝꯅꯣ? ꯃꯗꯣ ꯑꯔꯥꯟꯕꯅꯤ꯫ ꯑꯁꯨꯛ ꯁꯣꯟꯈ꯭ꯔꯕꯤ ꯍꯅꯨꯕꯤ ꯑꯩꯅ ꯀꯔꯝꯅ ꯅꯪꯒꯤ ꯅꯃꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ?" ꯂꯥꯏꯖ ꯀꯞꯂꯒ, "ꯏꯃꯥ, ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯂꯦ, ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯤꯔꯒꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯔꯥꯅꯤꯗ ꯂꯣꯏꯅ ꯇꯝꯖꯔꯝꯃꯤ꯫ ꯑꯣ, ꯂꯥꯏꯔꯦꯝꯕ ꯃꯥꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯣ ꯎꯍꯟꯕꯤ꯫ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯅꯪꯅ ꯑꯄꯣꯛꯄꯤꯅꯤ ꯍꯥꯏꯕꯗ ꯊꯥꯖꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ ꯏꯃꯤꯡ ꯂꯣꯠꯇꯨꯅ ꯅꯪꯕꯨ ꯁꯦꯟꯅꯖꯔꯛꯈꯤꯕꯅꯤ꯫ ꯏꯆꯥꯊꯣꯏ, ꯃꯇꯨꯡꯗꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯨꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ "ꯃꯇꯨꯡꯗꯗꯤ ꯏꯃꯥ, ꯅꯆꯥ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃꯠꯇ ꯂꯣꯠꯄꯤꯒꯅꯨꯀꯣ꯫ ꯀꯩꯗꯧꯅꯨꯡꯗ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕꯤ ꯏꯃꯥ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏꯌꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯀꯅꯥꯅꯣ?" ꯋꯥꯡꯂꯦꯟ ꯃꯇꯥꯡ ꯑꯁꯤꯗ ꯂꯦꯝꯅ ꯃꯥꯡꯍꯜꯂꯔꯣꯏ ꯈꯜꯂꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯇꯣꯛꯂꯒ ꯊꯧꯅꯥ ꯂꯩꯅ, "ꯏꯃꯥꯒꯨꯝꯂꯕꯤ, ꯑꯩꯁꯦ ꯅꯪꯒꯤ ꯅꯌꯥꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯅꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖꯗꯤ ꯏꯀꯥꯏꯔꯦ, ꯏꯃꯨꯡꯗ ꯐꯠ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯋꯥꯡꯂꯦꯟ ꯑꯃꯁꯨꯡ ꯂꯥꯏꯖꯁꯨ ꯊꯃꯣꯏ ꯇꯤꯟꯅꯔꯗꯨꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯅꯤ ꯑꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ, ꯑꯗꯨꯒ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫